ꯍꯥꯎ ꯁꯤꯁꯨ ꯂꯥꯛꯑꯕ꯭ꯔꯥꯕ? ꯁꯤꯁꯨ ꯂꯥꯛꯑꯅꯤ. ꯑꯣ ꯂꯥꯛꯇꯤꯕ. ꯑꯩꯁꯦ ꯀꯨꯏꯔꯦꯕ ꯑꯩꯅ ꯐꯝꯃ ꯍꯤꯞꯄꯛꯏꯁꯦ. ꯑꯗꯨ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯕ. ꯑꯗꯨꯗ ꯑꯩꯅ ꯀꯥꯟꯇꯦ ꯃꯁꯤꯗꯩ ꯀꯧꯔꯛꯄꯅꯦꯕꯀꯣ. ꯍꯣꯏ ꯍꯧꯒꯠꯂꯁꯤ. ꯑꯗꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯇꯨꯝꯍꯟꯒꯦꯅ ꯇꯨꯝꯕꯒꯤꯗꯣ ꯇꯪꯈꯥꯏ ꯑꯃ ꯄꯤꯖꯕꯅꯦ. ꯐꯖꯅ ꯇꯨꯝꯃꯗꯤ ꯍꯥꯀꯠꯆꯗ꯭ꯔꯦ, ꯍꯥꯀꯠꯆꯕ ꯍꯣꯠꯇ꯭ꯔꯦ. ꯇꯨꯝꯗ꯭ꯔꯒꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ, ꯑꯩꯈꯣꯏꯁꯨ ꯈꯤꯇꯪꯒ ꯍꯥꯀꯠꯆꯔꯒ ꯃꯗꯨꯗ ꯐꯣꯀꯁ ꯇꯧꯔꯒ ꯑꯗꯨꯝ ꯍꯣꯠꯄꯗꯣ ꯑꯗꯨꯅꯦ ꯇꯧꯔꯤꯁꯦ. ꯌꯥꯔꯦ ꯂꯤꯆꯤꯇꯥꯑꯅꯤ ꯀꯧꯈ꯭ꯔꯕꯅꯦ. ꯑꯩꯅꯗꯤ ꯉꯝꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯏꯃꯥ ꯀꯣ, ꯑꯉꯥꯡ ꯑꯀꯟꯕ ꯉꯥꯏꯔꯤꯅꯤ. ꯍꯥꯀꯠꯆꯕꯁꯦ ꯈꯔ ꯐꯔꯨꯔꯕꯅꯤ. ꯑꯃꯨꯛꯇꯗ ꯑꯩ ꯈꯜꯂꯤ, ꯅꯍꯥꯟꯗꯤ ꯀꯥꯅꯣꯟ ꯑꯣꯏꯅ ꯇꯞ ꯇꯩꯔꯝꯃꯦꯕ. ꯑꯗꯒꯤ ꯑꯩꯅꯅꯦ ꯐꯔꯦꯅꯦꯅ ꯑꯃꯨꯛ ꯈꯟꯕ. ꯑꯗꯨ ꯉꯔꯥꯡ ꯑꯃꯨꯛ ꯌꯥꯝ ꯍꯥꯀꯠꯆꯖꯥꯠꯅꯤ. ꯍꯣꯏ ꯐꯔꯦ ꯉꯔꯥꯡꯁꯨ ꯑꯗꯨ ꯐꯖꯅꯗꯤ ꯇꯨꯝꯃꯤ ꯄꯣꯊꯥꯔꯦꯗꯅ. ꯉꯁꯤꯐꯥꯎ ꯍꯥꯀꯠꯆꯔꯛꯇ꯭ꯔꯦ. ꯃꯣꯃꯣꯁꯨ ꯂꯥꯛꯑꯦ, ꯃꯣꯃꯣꯁꯨ ꯀꯨꯝꯊꯔꯦ. ꯆꯠꯈꯤꯗꯧꯔꯦ? ꯂꯩꯔꯦ, ꯃꯣꯃꯣꯁꯨ ꯂꯥꯛꯑꯦ. ꯑꯩ ꯂꯥꯛꯑꯣ ꯍꯥꯏꯔꯣ? ꯅꯠꯇꯦ ꯃꯣꯏ ꯂꯥꯛꯑꯅꯤ. ꯀꯥꯡꯈꯟꯒ ꯍꯥꯏꯒꯠꯄꯤꯔꯅꯤ ꯏꯃꯥꯒꯤ. ꯍꯥꯏꯒꯠꯂꯝꯃꯕꯣ? ꯍꯥꯏꯒꯠꯇ꯭ꯔꯤꯌꯦ, ꯍꯥꯏꯒꯠꯇꯣꯔꯤꯌꯦ. ꯐꯔꯦ. ꯅꯪꯗꯤ ꯇꯨꯝꯈꯤꯗ꯭ꯔꯣ? ꯑꯩꯗꯤ ꯇꯨꯝꯗꯦ, ꯉꯁꯥꯏꯅ ꯍꯧꯒꯠꯂꯦ. ꯍꯥꯏꯈ꯭ꯔꯦ ꯂꯥꯛꯑꯅꯤ. ꯑꯩꯁꯨ ꯀꯨꯏꯔꯕꯅꯤꯗ. ꯂꯥꯛꯑꯕ꯭ꯔꯣ? ꯐꯖꯅ ꯇꯨꯝꯃꯦ ꯏꯃꯥꯁꯦ. ꯂꯥꯛꯑꯦ. ꯂꯥꯛꯑꯦ. ꯑꯩꯁꯦ ꯃꯣꯝꯄꯥꯛꯐꯤꯗꯛꯁꯦ ꯈꯔ ꯄꯤꯛꯄꯅꯤꯅ ꯌꯥꯗ꯭ꯔꯦꯗꯣ. ꯇꯨꯝꯃꯨ ꯌꯥꯗꯕ. ꯇꯥꯁꯜꯂ ꯂꯩꯔꯝꯃꯦ. ꯈꯪꯗꯦ. ꯑꯗꯣ ꯃꯤꯠꯁꯦ ꯎꯏꯁꯜꯂꯨ ꯌꯥꯗꯦ. ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯑꯩ ꯁꯨꯝ ꯈꯟꯕꯗ, ꯅꯣꯏ ꯃꯩ ꯃꯆꯥ ꯑꯃ ꯉꯥꯜꯂꯤꯗꯣ, ꯃꯨꯠꯊꯠꯂꯗꯤ ꯐꯅꯦꯕ. ꯍꯧꯖꯤꯛꯇꯤ ꯇꯨꯝꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯃꯥ. ꯌꯥꯔꯦ. ꯍꯧꯒꯠꯂꯒꯦꯀꯣ? ꯍꯧꯒꯠꯂꯁꯤ. ꯅꯪ ꯂꯥꯛꯑꯕꯣ? ꯂꯥꯛꯑ. ꯑꯁ ꯏꯃꯥꯏꯄꯦꯝꯃ. ꯏꯃꯥꯏꯄꯦꯝꯃ, ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯈꯨꯠꯀꯥꯁꯦ ꯅꯤꯛꯑꯦ. ꯁꯦ ꯇꯥꯈ꯭ꯔꯅꯤ. ꯉꯥꯛꯇ ꯏꯄꯨꯁꯦ. ꯀꯩꯒꯤꯅꯣ? ꯅꯨꯃꯤꯠꯇꯨ ꯁꯤꯡꯉꯣꯕ, ꯍꯦꯛ ꯇꯧꯕ ꯍꯧꯒꯠꯄꯗ ꯅꯨꯡꯉꯥꯏꯔꯣꯏ. ꯀꯨꯏꯔꯦꯕ ꯑꯩꯁꯦ ꯍꯧꯒꯠꯄ. ꯑꯗꯨꯅꯦ ꯍꯧꯒꯠꯄꯗ ꯁꯨꯡꯉꯝ ꯉꯝꯖꯗ꯭ꯔꯕꯗꯣ. ꯍꯩꯃꯥ. ꯑꯁ ꯀꯩꯗꯧꯏꯕ ꯑꯗꯨꯗꯤ? ꯂꯧꯒꯦ. ꯐꯔꯦ. ꯃꯣꯇꯦ. ꯍꯥꯎ. ꯑꯩ ꯍꯧꯒꯠꯂꯒꯦꯀꯣ? ꯍꯣꯏ ꯍꯧꯒꯠꯂꯁꯦ. ꯖय ꯍꯅꯨꯃꯥꯟ. ꯖय ꯍꯅꯨꯃꯥꯟ. ꯑꯩꯁꯦ ꯉꯔꯥꯡꯗꯤ ꯍꯥꯀꯠꯆꯗꯦꯕ. ꯑꯗꯒꯤꯅꯦ ꯑꯩꯅꯅꯦ ꯍꯌꯦꯡꯗꯤ ꯍꯥꯀꯠꯆꯔꯅꯤꯁꯦꯅ ꯈꯟꯖꯩꯌꯦꯕ. ꯑꯗꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯍꯥꯀꯠꯆꯕꯩ ꯋꯥꯅꯦꯕ. ꯑꯗꯨ ꯑꯩꯅ ꯀꯅꯥ ꯂꯥꯛꯀꯦꯅ ꯁꯨꯝ ꯈꯟꯕꯗ ꯌꯨꯟꯗꯣ, ꯃꯥꯗꯤ ꯑꯩꯒꯤꯁꯦ ꯌꯥꯝ ꯍꯣꯠꯅꯕꯤꯌꯦꯕ. ꯑꯗ ꯂꯥꯛꯑꯗ꯭ꯔꯥꯅ ꯀꯧꯋꯦꯕꯀꯣ. ꯑꯗ ꯂꯥꯛꯇꯤ ꯃꯥꯅꯦ. ꯂꯥꯛꯑꯕ꯭ꯔꯣ? ꯂꯥꯛꯑꯅꯤ. ꯑꯗꯨꯅꯦꯕ. ꯂꯥꯛꯇꯦꯕ ꯃꯥ ꯀꯩꯁꯨꯕꯨꯗꯤ. ꯂꯥꯛꯑꯅꯤ. ꯑꯩꯅꯅꯦ ꯑꯩꯕꯨ ꯐꯨꯛꯑꯒ ꯆꯦꯜꯂꯁꯤꯔꯒ ꯈꯜꯂꯦꯕꯀꯣ. ꯑꯗꯩ ꯉꯝꯗ ꯀꯧꯕꯅꯤꯅ ꯍꯦꯛꯇ ꯆꯣꯛꯑꯦꯕ. ꯑꯩꯗꯤ ꯍꯦꯛꯇ ꯆꯨꯁꯜꯂꯦꯕꯀꯣ. ꯑꯗꯨꯗꯤꯅꯦ ꯆꯨꯁꯜꯂꯗꯤ ꯑꯩꯁꯦ ꯀꯣꯛ ꯀꯥꯏꯅꯤꯀꯣꯅ ꯈꯟꯕꯗ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯅꯦꯕ ꯑꯩꯁꯦ. ꯔꯤꯖꯨ ꯂꯥꯛꯈ꯭ꯔꯕꯣ? ꯂꯥꯛꯑꯅꯤ. ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯔꯗꯤ ꯀꯨꯏꯔꯦ. ꯃꯗꯨꯗꯣ ꯖꯨꯟ ꯊꯥ ꯑꯣꯏꯔ ꯃꯥꯜꯂꯦ. ꯊꯥ 2 ꯑꯃꯨꯛ ꯁꯨꯔꯦ. ꯃꯇꯣꯝꯇ ꯍꯧꯒꯠꯆꯒꯦꯅ ꯇꯧꯕꯗ ꯐꯃꯥꯡꯁꯤꯗ ꯀꯨꯜꯂꯒ ꯂꯩꯔꯝꯕꯅꯦ. ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯕ ꯑꯗꯨꯋꯥꯏꯗ. ꯑꯗ ꯂꯥꯏꯕꯛꯁꯦ ꯁ꯭ꯋꯥꯏꯒꯤ ꯃꯄꯥꯁꯤꯗ ꯀꯥꯏꯕꯅꯦ. ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯤꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ. ꯇꯨꯝꯕꯒꯁꯦ ꯃꯇꯥꯏꯗ ꯁꯣꯝ ꯅꯥꯀꯟ ꯐꯛꯂꯥꯡꯂꯣꯝꯗ ꯆꯪꯁꯜꯂꯦ. ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯤꯡꯗꯤ ꯌꯥꯝ ꯁꯤꯡꯉꯦ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯀꯩꯝꯇ ꯐꯔꯦ. ꯑꯩ ꯍꯧꯒꯠꯂꯒꯦꯀꯣ? ꯍꯣꯏ ꯍꯧꯒꯠꯂꯁꯤ. ꯌꯥꯔꯦꯀꯣ? ꯐꯔꯦ. ꯔꯤꯖꯨ ꯂꯥꯛꯑꯕꯣ? ꯂꯥꯛꯇ꯭ꯔꯤ. ꯂꯥꯛꯑꯅꯤ. ꯐꯔꯦ. ꯀꯣꯛꯁꯦ ꯄꯣꯛ ꯃꯆꯥ ꯌꯥꯝ ꯊꯤꯟꯒꯠꯂꯛꯏ. ꯑꯗꯨꯅꯅꯦ ꯏꯃꯥ ꯍꯥꯀꯠꯆꯔꯤꯗꯣ. ꯀꯣꯛ ꯂꯨꯖꯕꯗꯤ ꯉꯔꯥꯡꯕꯨꯗꯤ ꯂꯨꯗ꯭ꯔꯦ, ꯅꯍꯥꯟ ꯂꯨꯕꯅꯤꯗꯅ. ꯍꯣꯏꯅꯦ. ꯑꯗꯨ ꯑꯣꯏꯔꯦ. ꯍꯥꯀꯠꯆꯕꯅ. ꯑꯩꯁꯨ ꯍꯧꯖꯤꯛ ꯄꯣꯛ ꯍꯧꯋꯦꯕ. ꯑꯗꯨꯅꯅꯦ ꯍꯥꯀꯠꯆꯕꯅ ꯄꯣꯛꯁꯦ, ꯁꯝ ꯑꯀꯦꯟꯕ ꯃꯌꯥꯝꯁꯦ ꯄꯣꯛ ꯑꯣꯏꯅ ꯂꯣꯏ ꯍꯧꯔꯛꯄ. ꯁꯝ ꯀꯦꯟꯈꯤ ꯃꯌꯥꯝꯗꯣ? ꯍꯣꯏ, ꯄꯣꯛ ꯑꯣꯏꯅ ꯍꯧꯒꯠꯂꯛꯑꯦ. ꯑꯗꯨꯅ ꯍꯥꯀꯠꯆꯕ? ꯑꯗꯨꯅ ꯍꯥꯀꯠꯆꯩ. ꯃꯀꯣꯛ ꯃꯅꯨꯡꯗꯤ ꯌꯥꯝ ꯁꯤꯠ ꯅꯥꯟꯕꯅꯦ. ꯐꯔꯦ. ꯑꯩ
나 홀로 간다 하려고. 라니 라니. 팔아. 예, 나마. 예, 하누만. 네. 그거 아이 허봉함 디시디. นุ่งคาโลนั่งงำแล้วเอ็กซ์ไซส์ช่วยหน่อย 아수. 이마이 제보 แล้วคุณตัวจีไปเลย 에메메메메메. 안또 지. 아이마. 또. 아이지. 예, 애는 이쁘지. อันนั้นก็ปี 뜨거웠다 하더라. ปีทั้งกันเรากินก็ตัวเดียว 안또 지. 이마이 이마. 아이씨. 가스. 엄청. Nhạc tôi đã trình đạt một sự em hay rồi. Mà ninh được lối kia nó tông rồi bà. 진짜. แล้วจริงๆอยู่ก็นั่งกันคนละ 앞으로 아씨 아마 아까 전에 아까 저번에 야나 디파레다 하나 동나 떠오죠. 아씨 또또또또 아씨 또또또또 아씨 동아이다 아씨 아두네봐 아두 신나네 농리창도 거의 사이다 하우데. 라마디 방제들도 민건다수 하이다 탕나리 농리창도. 아이지 뭐 알아봐니고 넌가 왜는 사오는 거고 아이는 마이롱리서 하우더라 거시. 많이 많은데 또 마이롱 미카나 하우게 나서 하나. 이번에 봐 가자나 때제 봐도 아이는 아씨 많이 빼네 อย่าไปเอา nga koy nga wali ka ato na te makado ano ya kita kakalo as nga gada ko as may pema so nga bu kana leba kale ram gada ge haya bako อย่าไป ya driemia anga ko bayam hakadari ba as tu kada to loi to re ako to kano as mai be mu tu ai hori yo มามีใจด้วยเนี่ยที่ปากีสกี้ชุดสั้นไหนมามีเนี่ย ai je hitana pamle jira 그러가 판바주 파니. aduna para ba as adu di tach kala beli to เช็คตั้งคุณท่ากันนะแล้วก็นั่นเลยไอ้จริงจังเนี่ยช่ำตาหับเส้นเราอีช่ำเจ้านะครับเกี่ยวช่ำแล้วคุณเลย 빨래 แล้วคุณเลย 불러보 아저씨 까이기노 ยังตุ้มมันละ tumbadan na isan ba oo sumine ยังนุ่งไงตุ้มมากเลย tumde ay kuya ay na ako Kumama siya pa sa ano tum. ay na naman ako laki na kanbati ขนาดนั้นจ้ะ di dyan manaka day din eh alay ka di dyan do Ma udiksyon hantar kili marulo mang raman. ade ay chungay lay jarabini ko as to ay remina ang taga holo ni นั่งกันแล้วก็ยัง nangganda โอเคโอเคก็ชิมช่ำดมแต่เราพบอีกทำยังกีเลยแล้ว Ayam kiam bani ay samji. Amat yaudra bani. 야우드리 누가니 하고라빠수네 마짜 하고라이 바 복세. นี่รู้ๆก็ข้างใน 강이. นี่ไง Iruja bati ay jeng amdra to. โอ้ยก็หายเย็นก็จะต้องดู Hey yarbo. ไอ้พวกจริงจังกี่นะได้ที่ท่ากันดิมาเลย Ay wad na to. ว่าจะคิดจริงจังกี่ Ay nungay to na hitaba na tini. โอ้โห Waman na ni tas kamdawi. ว่ายได้ที่ปัจจุบันป่ะ Ah, ทำปัจจุบันป่ะ ado niya ba? Ado kay gino. สักกันหน่อยจ้ะ Chat pa sungam din niya. Kay no na ay kung sige na maroy dahil sa pasibo. ngamni นั่งเขาก็เที่ยวกันนั่งขี่ไปเนี่ยไปสักตั้งแบบนี้ป่ะ Oo. นั่งขี่แล้วก็ไปอีก Ano niya? ใช่ Hayin siya. Ay hagalaki ba? 어. Na 허리 허리는 하래가 좀 다시 집부터 그 레판지. kanano siya. Utachaki hay. จะชิงคนจะประชาชนก็จะกันตัวรัสโตกันไว้ชัดเจน Ine, kahoy ba siya? รัสโตเลยชัดกันเลย Oo. Ay รั mas. สโตเลยชัดเจน Bato di jar ba siya? Oo. Kumain to niya. อ่ะพวกจะมาปานทำมั้ง Ah, คุณตัว 그탄 걸로. kami. น้ำมาปานแล้วพูดถูกอ่ะคุณตัวใช่ไหม Ay ma. Kay niya siya. จริงจ้ะapa tahu tasin Huwag pa sa tao niya na tawri ba? ha Huwag pa sa tao niya na tawri niya ba po? oh Oo, para. Para tawagi. kalau pilih yang hoi sing pilih kita Lucy Teresa.
ama tore rijun thi phaire rijun yung hale rijun rijun nata ko đấy là nè rijun ấy chứ rijun cái ba pura ni to sida anh con giờ vậy nó lại rồi na tillo ya nó thêm bị gì à đó yayi nanga tijana patro exercise nya akwai tinbi na so kaw wa na sa nang na khun sai chi do akwai zoom in be ba nang zoom tau da di nang kaw be ne ba thôi nè chú nghĩ thế chat ba na ha chat ta ba gi na kaw do chat ấy hay đi năng chấp vào cái tâm biểu của music sa se à music sa se cái gì 브레스 떠버려 팩이 짜살레시다 하는 레페드나 아두가 이행하시 nang chat pa je ko je cha khali ma taw wa chat ma ko je cha khali ma taw wa 미기 빠우다가 하이나부터 거기 이마 망그레 가나 떠부터 너자 거리고 하이던 ôi nè chú nghĩ nè 그래서 얼마나 아함바 호록바지 크레디 꾸이데바 나드링아이 마망 2022기 खरा 호록바두다 시다 두좀 시다 레이고 윤나 두칸다 코마지 두칸 해 ꯆꯠꯂꯦꯕ ꯑꯗꯨꯒ ꯑꯁꯤꯒꯤ ꯅꯥꯎꯔꯦꯝꯒꯤ ꯗꯨꯀꯥꯟ ꯁꯥꯟꯇꯒꯤ ꯁꯨꯔꯖꯀꯤ ꯗꯨꯀꯥꯟ ꯑꯗꯨꯒ ꯃꯥꯗꯤ ꯂꯥꯛꯑꯒ ꯊꯪꯅꯕꯒꯤ ꯀꯥ ꯑꯩꯈꯣꯏꯒꯤ ꯊꯣꯛꯆꯣꯝꯒꯤ ꯊꯣꯡꯒꯥꯟꯗꯨꯗ ꯆꯪꯉꯖꯥꯠꯅꯤ ꯑꯩꯈꯣꯏ ꯌꯨꯝꯅꯦꯅ ꯏꯃꯥꯀꯣ ꯅꯤꯡꯁꯤꯡꯉꯤꯀꯣ ꯑꯗꯨꯏꯗꯣ ꯑꯗꯨꯒ ꯊꯣꯛꯆꯣꯝꯒꯤ ꯃꯣꯏꯒꯤ ꯇꯥꯆꯧꯗꯨꯅ ꯊꯤꯟꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯊꯣꯡꯒꯥꯟ ꯑꯅꯤꯁꯨꯕ ꯗꯨꯀꯥꯟꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝꯁꯨ ꯆꯠꯊꯣꯛꯇꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯤꯈꯤꯕ ꯃꯌꯥꯝ ꯀꯣꯛꯇ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯝ ꯆꯠꯈꯤꯗꯕ nana taw yawang manungga do matai mathak ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯁꯣꯔꯣꯛꯀ ꯆꯠꯈꯤꯕꯁꯦ ꯄꯥꯈꯠꯄ ꯈꯥ ꯋꯥꯡꯁꯦ ꯍꯦꯛ ꯋꯥꯛꯀꯤꯡ ꯆꯠꯂꯝꯕꯅꯦꯕ ꯑꯋꯥꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯩ ꯇꯧꯔꯒ ꯏꯔꯣꯝꯕ ꯁꯥꯏꯕꯣꯡ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯨꯃꯥꯏꯅ ꯆꯠꯆꯔꯝꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯤꯈꯤꯕꯗꯒꯤ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯈꯤꯗꯕ ꯗꯨꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯌꯦꯡꯉ ꯍꯤꯗꯥꯛ ꯆꯥꯈꯤꯁꯤ ꯍꯥꯏꯕꯁꯤ ꯏꯃꯥꯅ ꯍꯤꯗꯥꯛ ꯆꯥꯕꯁꯤ ꯁꯨꯡꯌꯥ ꯌꯥꯈꯤꯗꯕ tillo pasan din do 나바가도 나락다버리네 히닥 잡아지 ti na ngarang kwa sa ba gi nang manung do yo yaw 또 아무 생거 해요 singo za za thindo 마타기 만웅 나한 생보도 행원도 세이버 놈도 nang 많이 ya sik ko ko do do na pasan thindo 그래봐 그리고는 가을에 또 가고는 왜 시도를 해는 같이 행동도 좀 아이는 찾아보내고 짜버리는 어이 짜비요 아두고는 애기는 하고 당기고 왜나 하이바 아두 까오거든 뭐지냐 너무라 애 누구네 tas kandawi la edana ai heno kada hai cha ta khoi dam cha thok ai ne kada de no ni ka de le khoi de na ko be te ne ka da sha na ne sa ko sa ka da sa to ki ji yo sang ga dei ba yo te ha good long yo good long yo ka ni ya na ko mai yo ka ni ji de ala ne en tau re di guru sa mi ni ai lo ke good yo ta bra yo la ching tang thau se ai la ko pura ki ko cha ra ga ga ni nang bu ando di ma ti lo ni cha kre de la ti ni kai cha kano yo 아침에도 자토 자크라다를 내가 간절히 해. 아들이 말래 가지고 이도는 야 하려고 소리네. 라바나 뭐 치가이노 나포예 이거 좀 대봐 ai giờ đấy bà tan bora tan chato mo ko thuna chato cái cô tan đi cái gì mà hay thì bỏ tan người tới lấy của mình đâu có được thuốc rồi đó 딴 하우리에 까나나 아비나 아베디 나무 모모기 누피도 까나나 칸데 까나나 칸데
ꯏꯃꯥꯅ ꯑꯕꯦꯅ ꯍꯦꯛ ꯀꯧꯕ ꯃꯣꯃꯣꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛ ꯀꯥꯎꯋꯦ ꯑꯩꯈꯣꯏ ꯃꯧꯁꯤꯡꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯑꯕꯦꯅ ꯋꯥꯏ ꯁꯤꯠꯄ ꯋꯥꯏ ꯇꯩꯕꯒ ꯇꯧꯕꯁꯦ ꯑꯩꯈꯣꯏꯗꯒꯁꯦ ꯑꯁ ꯋꯥꯏ ꯁꯤꯠꯄꯤ ꯑꯃ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯅꯅꯦ ꯄꯣꯠ ꯍꯨꯔꯥꯟꯈꯤꯅꯤ ꯌꯦꯡꯉꯣ ꯀꯩ ꯄꯨꯈ꯭ꯔꯒꯦ ꯀꯥꯏꯅ ꯇꯧꯔꯝꯃꯤ ꯃꯥꯁꯨ ꯌꯥꯝ ꯀꯤꯅ ꯏꯃꯥꯅ ꯇꯨꯝꯃꯤꯉꯩꯗ ꯍꯦꯛ ꯆꯪꯉꯒ ꯇꯧꯔꯝꯃꯤ ꯋꯥꯏꯔꯝ ꯁꯤꯠꯄ ꯇꯩꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯁꯛ ꯈꯪꯉꯕꯅꯦ ꯀꯅꯥꯅꯣꯝ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯑꯩꯗꯤ ꯎꯍꯧꯗꯦꯗ ꯀꯧꯒꯦ ꯊꯣꯡ ꯃꯁꯤ ꯈꯤꯇꯪ ꯍꯥꯡꯗꯣꯛꯑꯝꯕꯅꯤ ꯑꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯆꯠꯈꯤꯕ ꯅꯨꯄꯥ ꯅꯪꯕꯨ ꯑꯩꯁꯦ ꯃꯤꯠꯁꯦ ꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯀꯅꯥꯝ ꯎꯗꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯐꯃꯨꯡ ꯍꯦꯛ ꯆꯪꯕꯗꯒꯤꯗꯤꯅꯦ ꯎꯔꯦꯅꯦꯍꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦꯕ ꯇꯨ ꯀꯅꯥꯅꯣ ꯁꯦ ꯑꯣ ꯑꯝꯇ ꯆꯪꯉꯛꯑꯝꯃꯣ ꯏꯃꯥ ꯂꯥꯛꯑꯕ꯭ꯔꯥ ꯁꯤꯕꯨ ꯂꯥꯛꯑꯃꯅꯤ ꯑꯩꯅꯦ ꯇꯟ ꯆꯥꯔꯣꯏꯗ꯭ꯔꯣ ꯆꯥꯅꯤꯌꯦ ꯇꯟꯗꯤ ꯀꯗꯥꯏ ꯍꯧ ꯂꯣꯏꯔꯦ ꯄꯨꯡ ꯁꯥꯏꯉꯩ ꯆꯥꯔꯣ ꯆꯥꯊꯣꯛꯎꯀꯣ ꯆꯥꯔꯒꯦ ꯄꯤꯔꯛꯑꯣ ꯍꯥꯎꯔꯅꯤꯗ ꯆꯥꯊꯣꯛꯀꯦꯅ ꯑꯩꯅ ꯍꯦꯛ ꯆꯥꯊꯣꯛꯄꯀꯣ ꯑꯗꯒꯤꯗꯤ ꯑꯐꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯊꯣꯛ ꯏꯃꯥꯗꯨ ꯊꯨꯅ ꯄꯨꯔꯛꯑꯅꯤ ꯑꯩꯒꯤꯗꯤ ꯇꯟꯁꯤꯗ ꯊꯝꯕꯤꯔꯝꯃꯦ ꯑꯩꯗꯤ ꯏꯃꯥ ꯁꯦꯟꯅꯔꯤꯉꯩꯗ ꯏꯪꯗꯣꯏꯅꯦ ꯑꯩ ꯆꯥꯕꯗ ꯏꯃꯥꯒꯤ ꯄꯣꯔꯛꯑꯦ ꯁꯤꯗꯤ ꯒ꯭ꯂꯥꯁ ꯑꯆꯧꯕ ꯄꯤꯛ ꯊꯜꯂꯦ ꯍꯌꯦꯡꯗꯤꯅꯦ ꯆꯠꯊꯅꯤ ꯑꯝꯇ ꯍꯥꯏꯌꯨ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨ ꯃꯣꯄꯥꯛ ꯈꯨꯗꯛꯇꯣ ꯑꯃ ꯁꯤꯟꯗꯣꯛ 이루 루라 하가짜리 해노. 이루 엘로라 너 알아야 하가짜라니. 이루 루지 그놈 하가짜리네. 이루 루야. ꯇꯧꯔꯤꯅꯤ ꯑꯗꯨꯅꯅꯤ 이루 루리게 하가짜리네. ꯑꯩꯅ 시자 피라기고. ꯃꯅꯥꯁꯦ ꯁꯤ 피라기고. ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯏꯪꯍꯜꯂꯨ ꯑꯇꯩ ꯏꯆꯥꯅꯤ ꯃꯇꯦꯛ ꯑꯃ ꯏꯪꯍꯜꯂꯣ ꯃꯇꯦꯛ ꯌꯥꯝ ꯁꯥꯔꯦ ꯏꯃꯥ ꯁꯥꯔꯤꯅꯦ ꯆꯨꯝꯃꯤꯅꯤ ꯆꯥꯎ ꯌꯦꯡꯒꯦ 인간만이 인이. 하이디 인바이디 lumbu 뭐라고 인 섭사. ꯆꯥꯔꯒꯦꯀꯣ ꯄꯦꯟꯕ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯀꯅꯤꯀꯣ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯀꯅꯤ ꯁꯤ ꯃꯅꯥꯀꯣꯟ ꯌꯥꯝ 딴기는 없다. 그래 봐요. ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦ ꯀꯃꯥꯏꯅ ꯀꯩꯅꯣ ꯈꯪꯗꯦ ꯀꯥꯎꯍꯦ ꯀꯥꯎꯍꯦ ꯅꯈꯣꯡ ꯊꯥꯡꯒꯠꯂꯣ ꯅꯈꯣꯡ ꯊꯥꯡꯒꯠꯂꯣ ꯀꯩꯗꯧꯗꯣꯏꯕ ꯈꯣꯡꯁꯦ ꯊꯨꯒꯥꯏꯌꯣ ꯈꯣꯡꯁꯨ ꯄꯥꯟꯗꯅ ꯄꯥꯜꯂꯤꯁꯤꯗꯤ ꯅꯈꯣꯡ ꯄꯥꯜꯂꯤꯗꯨ ꯊꯥꯡꯅꯕꯗꯨ ꯌꯥꯎꯗꯦ ꯌꯥꯎꯋꯦ ꯊꯥꯡꯒꯠꯂꯣ ꯊꯥꯡꯒꯠꯂꯣ ꯌꯦꯡꯒꯦ ꯏꯃꯥꯃꯗ ꯉꯝꯃꯤꯗꯨꯗꯤ ꯊꯥꯡꯅꯕ ꯌꯥꯎꯔꯦ 오늘에 1 2 ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯊꯣꯔꯛꯑꯣ ꯏꯃꯥ ꯀꯃꯥꯏꯅ ꯋꯥꯡ ꯊꯥꯡꯒꯠ ꯇꯧ ꯅꯨꯡꯒꯤꯁꯨ ꯇꯧꯔꯣ ꯊꯥꯡꯒꯠꯂꯣ ꯃꯊꯛꯀ ꯊꯥꯡꯒꯠꯂꯣ ꯅꯠꯇꯦ ꯃꯄꯥ ꯃꯈꯥꯗ ꯌꯥꯗꯦꯕ ꯉꯝꯅꯕ ꯇꯧ ꯉꯝꯃꯦ ꯁꯨꯝ ꯇꯧꯗꯗꯅ ꯀꯥꯎꯁꯟꯈꯤꯕꯗꯣ ꯈꯣꯡꯒ ꯊꯥꯡ ꯅꯨꯡꯉꯥꯏꯒꯦꯗ ꯅꯨꯡꯉꯥꯏ ꯈꯪꯗ꯭ꯔꯗ ꯍꯩꯃꯥ 그리고 ꯀꯩꯅꯣ ꯁꯤꯕꯨ ꯁꯪꯒꯣ ꯍꯥꯎꯈ꯭ꯔꯦꯗ ꯊꯥꯏꯅꯦ 이제 그냥 떠오르냐. ꯏꯪꯉꯒ ꯃꯥꯏ ꯐꯖꯖꯅꯤ 이장님이 맞다니. ꯍꯥꯎꯒ ꯇꯣꯏꯌꯧꯅꯦ ꯏꯪꯉ ꯃꯥꯏ ꯐꯖꯅꯤꯅꯦ ꯁꯤ ꯏꯪꯕ ꯉꯥꯏꯔꯤꯉꯩꯗꯗꯤ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯍꯥꯜꯂꯅꯤꯀꯣ 인간이에요. ꯇꯧꯕꯒꯤ ꯍꯥꯏꯕꯅꯤꯗ ꯑꯣ ꯑꯗꯨ ꯆꯥꯔꯤꯉꯩꯗ ꯇꯞꯅ ꯏꯪꯈ꯭ꯔꯅꯤ ꯏꯃꯥ ꯆꯥꯁꯜꯂꯣ 하우죠? 하우가다. ꯑꯗꯨꯅꯦ 하우가다. 얼마? 딴지 야본데. 원래네 농딘데 나랑도 잘라매 가는데 비자다 농장가 까지도 아두네. 농장 구자마 농딘데 애미들 애미 좀 짜와야 어디 인상도 나게 잡으면 떨리게 좀 아잡고 가게 비자봐 잡고 비자라 주네 싹도 아좀 하이로 말하는 ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯔꯗꯤ ꯏꯃꯥ ꯌꯥꯝ ꯀꯜꯂꯅꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯆꯠꯄ ꯉꯝꯃꯣꯏ ꯑꯩ ꯆꯥꯛ ꯇꯧꯋꯦꯕ ꯄꯨꯛꯁꯦ ꯈꯤꯇꯪ ꯇꯠꯊꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯕꯅꯤꯗ ꯆꯥꯒꯦ ꯍꯣꯏ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯍꯥꯏꯖꯥꯠꯅꯤ ꯈꯪꯉꯕ꯭ꯔꯥ ꯈꯥꯛꯄꯤꯔꯝꯃꯨꯀꯣ ꯈꯥꯛꯄꯤꯔꯝꯃꯨ ꯈꯥꯛꯑꯦꯗꯗꯤ ꯏꯪꯕ ꯆꯥꯛ ꯑꯏꯪꯕꯗꯣ ꯈꯥꯛꯄꯤꯒꯗ꯭ꯔꯥ ꯈꯥꯛꯄꯤꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯍꯧꯖꯤꯛꯁꯨ ꯈꯥꯛꯄꯤꯗ꯭ꯔꯒ ꯆꯥꯁꯤꯔꯣ ꯆꯥ
ꯑꯗꯨ ꯆꯥꯊꯣꯛꯑꯗꯨ ꯂꯩ ꯆꯥꯛ ꯆꯥꯁꯤ ꯆꯥꯗ꯭ꯔꯒ ꯄꯨꯡꯗꯤ ꯌꯥꯔꯣꯏ ꯄꯨꯡ ꯀꯩꯅꯣ ꯑꯗꯥꯏꯗ ꯆꯥꯔꯁꯤ ꯄꯨꯡꯅꯦ 1 2 3 ꯑꯗꯨꯋꯥꯏꯗꯣ ꯀꯩꯅꯣ ꯑꯗꯨꯗꯤ ꯊꯦꯡꯃꯜꯂꯤꯍꯦ ꯕꯥꯔꯣꯗ ꯆꯥꯕ ꯆꯞ ꯆꯥꯅꯤ ꯍꯣꯏ ꯌꯥꯔꯦ ꯉꯁꯤ ꯄꯨꯡꯁꯤꯗ ꯉꯔꯥꯡꯒꯤꯗꯣ ꯉꯁꯤꯗꯤ ꯏꯃꯥ ꯈꯔ ꯉꯟꯅꯁꯨ ꯍꯧꯒꯠꯂꯦ ꯅꯠꯇ꯭ꯔꯥ ꯆꯥꯎ ꯍꯥꯎꯈ꯭ꯔꯦꯗ ꯆꯥꯊꯣꯛ ꯈꯨꯠꯂꯥꯎ ꯑꯃ ꯑꯩꯅꯅꯦ ꯎꯝ ꯆꯥꯕꯁꯤ ꯇꯞꯇꯥꯏ ꯆꯥꯊꯣꯛꯏꯅꯦꯍꯦ ꯑꯗꯒꯤ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯏꯌꯣ ꯀꯅꯥꯅ ꯍꯥꯏꯅꯣ ꯀꯅꯥ ꯈꯪꯉꯤ ꯀꯅꯥꯅꯣ ꯍꯥꯏꯔꯝꯃꯤ ꯆꯥꯁ ꯀꯂꯛꯄꯦꯗꯤ ꯆꯥꯎ ꯆꯥꯔꯒ ꯆꯥꯎ ꯍꯥꯏꯕ ꯍꯥꯎꯇꯦꯁꯨ ꯀꯗꯥꯏ ꯍꯥꯎꯕꯅꯤ ꯃꯅꯥꯎꯄꯥ ꯎꯊꯥꯡ ꯉꯄꯣꯟꯇꯦꯗ ꯈꯥꯡꯉꯝꯗ꯭ꯔꯦꯅꯦꯍꯦ ꯆꯥꯁꯤꯁꯨ ꯏꯃꯥꯇꯣ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯪꯕꯨꯅꯦꯕ ꯁꯤꯗꯩꯁꯤꯗꯤ ꯑꯩ ꯆꯥꯅꯕ ꯇꯟ ꯀꯗꯥꯏꯅꯣ ꯅꯪ ꯈꯨꯠ ꯄꯥꯏ ꯂꯩꯔꯦ ꯑꯣ ꯐꯔꯦꯀꯣ ꯑꯗꯨꯗꯤ ꯆꯥꯔꯒꯦꯀꯣ ꯆꯥꯎ ꯆꯥꯁ ꯀꯂꯛꯄꯦꯗꯤ ꯐꯣꯡ ꯍꯩ ꯁꯥꯏꯌꯦ ꯍꯥꯎꯋꯤ ꯍꯥꯎꯏꯗ ꯍꯥꯎꯈ꯭ꯔꯦꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯎꯏꯅꯦ ꯍꯥꯎꯋꯤ ꯇꯧꯔ ꯆꯥꯊꯣꯛꯑꯣ ꯍꯥꯎꯈ꯭ꯔꯦꯗ ꯑꯩ ꯆꯥꯔꯦꯀꯣ ꯆꯥꯎ ꯆꯥꯕꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦꯁꯦ ꯋꯥꯠꯂꯤꯌꯦꯕ ꯀꯅꯥꯗ ꯍꯥꯏꯗꯣꯏꯕ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯑꯁ ꯁꯥꯏꯅꯦ ꯅꯨꯃꯨ ꯁꯥꯕ ꯐꯠꯇ꯭ꯔꯣ ꯌꯥꯝ ꯁꯥꯖꯥꯅꯤꯍꯦ ꯅꯪ ꯈꯪꯄꯣꯟꯇꯦ ꯇꯟꯕꯨ ꯆꯥꯎꯏꯅꯦ ꯆꯥꯊꯣꯛꯀꯦ ꯊꯣꯠꯇ꯭ꯔꯣ ꯇꯟꯗ ꯊꯣꯠꯂꯤ ꯑꯗꯨꯅ ꯍꯥꯎꯕꯅꯦ ꯅꯦꯄꯥꯂꯤ ꯌꯥꯝ ꯆꯥꯕꯅꯦ ꯑꯉꯥꯡꯅ ꯆꯥꯕꯕꯨ ꯆꯥꯁꯅꯨꯅ ꯃꯥꯕꯨ ꯇꯟ ꯍꯧꯔꯤꯗꯥꯏꯅꯦ ꯍꯧꯋꯦ ꯑꯗꯨ ꯃꯃꯥꯏꯗ ꯄꯣꯛꯑꯦ ꯍꯥꯏꯒꯨꯝ ꯇꯧꯗꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯣ ꯐꯔꯕꯣ ꯑꯩꯅꯅꯦ ꯅꯨꯡꯁꯤꯗ ꯑꯉꯥꯡꯗꯣ ꯃꯃꯥꯏꯗꯣ ꯂꯩꯁꯥꯕꯤꯅ ꯍꯌꯦꯡ ꯆꯠꯄꯗ ꯉꯝꯃꯔꯣꯏꯗꯣ ꯃꯥꯏ ꯅꯨꯄꯥꯅ ꯄꯥꯝꯃꯔꯣꯏꯗꯣ ꯁꯨꯝ ꯈꯟꯖꯕ ꯁ꯭ꯇꯥꯏꯜꯅꯤ ꯑꯁ ꯏꯃꯥꯏꯄꯦꯝꯃ ꯍꯥꯎꯈ꯭ꯔꯦꯗ ꯆꯥꯊꯣꯛ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯑꯒꯦ ꯆꯥꯊꯣꯛꯑꯒꯦ ꯅꯤꯝ ꯄꯥꯝꯕꯤꯁꯤꯗ ꯍꯧꯔꯝꯃꯤ ꯃꯃꯥꯡꯗꯁꯨ ꯍꯧꯔꯤꯕꯅꯤ ꯍꯥꯏꯗꯤ ꯇꯋꯥꯔ ꯃꯅꯨꯡꯒꯤꯗꯣ ꯅꯤꯝꯁꯦ ꯍꯦꯟꯅ ꯆꯥꯏ ꯍꯩꯅꯧ ꯆꯥꯔꯝꯃꯦ ꯃꯅꯥ ꯀꯩꯅꯣ ꯅꯤꯝ ꯄꯥꯝꯕꯤ ꯅꯤꯝ ꯃꯅꯥꯗꯣ ꯀꯩꯗꯧꯔꯒꯦ ꯆꯥꯏ ꯍꯥꯏꯕ ꯍꯤꯡꯅ ꯅꯤꯝ ꯄꯥꯝꯕꯤ ꯈꯥꯕꯅꯤꯅ ꯍꯣꯏ ꯈꯥꯏꯌꯦ ꯅꯥꯗꯦ ꯍꯛꯆꯥꯡ ꯐꯩ ꯂꯪꯊꯣꯔꯛꯏꯅꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯄꯥꯜꯂꯤꯅꯦꯍꯦ ꯑꯃꯨꯛ ꯍꯧꯔꯛꯀꯦ ꯇꯧꯋꯦ ꯅꯪꯒꯤ ꯂꯧ ꯆꯣꯆꯣ ꯀꯩꯅꯣꯗ ꯆꯥꯍꯧꯅꯅꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯗ꯭ꯔꯒ ꯏꯃꯥ ꯁꯨꯝ ꯆꯥꯕꯁꯦ ꯁꯤꯁꯦ ꯏꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯕꯨꯗꯤ ꯏꯁꯤꯡꯒ ꯑꯝꯇ ꯊꯛꯇ꯭ꯔꯤ ꯏꯁꯤꯡ ꯍꯥꯟꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯆꯧꯕ 2 ꯊꯛꯆꯜꯂꯅꯤ ꯑꯗꯨꯒ ꯏꯃꯥ ꯃꯥꯒꯤ ꯇꯟ ꯂꯧ ꯆꯠꯈꯤꯌꯦ ꯂꯤꯖꯟꯁꯨ ꯆꯥꯅꯅꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯅ ꯋꯥ ꯉꯥꯡꯉꯗꯤ ꯈꯔ ꯁꯥꯎꯋꯦ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯔꯒꯅ ꯈꯔ ꯐꯕ ꯍꯥꯎꯈ꯭ꯔꯦꯗ ꯉꯥꯅꯨ ꯍꯧꯗꯣꯡ ꯑꯃꯁꯨ ꯆꯠꯀꯨꯝ ꯇꯧ ꯑꯗꯩ ꯉꯥꯅꯨ ꯑꯃꯁꯨ ꯑꯩꯁꯨ ꯆꯥꯒꯦ ꯇꯨ ꯀꯩꯅꯣ ꯇꯜꯂꯣ ꯂꯣꯆꯤꯟꯅꯕꯣꯛꯇꯣ ꯎꯔꯣ ꯇꯨ ꯂꯤꯖꯟꯒꯤꯁꯨ ꯆꯥꯗꯕ ꯑꯩꯒꯤ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯆꯥꯊꯣꯛ ꯇꯟꯁꯦ ꯑꯩꯅ ꯂꯧꯔ ꯆꯥꯖꯕꯁꯨ ꯌꯥꯕꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯄꯨꯁꯜꯂꯛꯀꯅꯤꯅ ꯄꯥꯈꯠꯂꯦꯕ ꯑꯩꯁꯦ ꯏꯁꯥꯁꯨ ꯁꯣꯜꯂꯦꯗꯣ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦꯗꯣ ꯅꯍꯥꯟꯃꯨꯛ ꯀꯣꯛ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩꯁꯦ ꯄꯪꯀꯤꯗ ꯀꯤꯖꯕꯅꯦꯕꯀꯣ ꯅꯍꯥꯟꯃꯨꯛ ꯀꯗꯥꯏ ꯂꯩꯕꯅꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯕ ꯀꯅꯥꯅꯣ ꯁꯤꯖꯟꯗꯣ ꯑꯩ ꯂꯩꯒꯦ ꯏꯃꯥ ꯅꯪ ꯂꯥꯛꯑꯕꯣꯏꯔꯦ ꯏꯃꯥ ꯑꯩꯗꯤ ꯎꯁꯨ ꯎꯗꯦꯗꯣ ꯈꯪꯁꯨ ꯈꯪꯍꯧꯗꯦꯗꯣ ꯅꯪ ꯂꯥꯛꯑꯦꯕ ꯀꯗꯥꯏꯅꯣꯅꯦ ꯑꯩ ꯁꯪꯒꯣꯝꯗꯣ ꯊꯛꯑꯒꯦꯅꯦ ꯆꯥꯁ ꯀꯂꯛꯄꯦꯂꯤ ꯍꯥꯎꯈ꯭ꯔꯦꯗ
아유 때문에 아무튼 살래라. 아유 그래. 나랑 게 하고 많이 그거. 난 이거는 다 톡하고야. 아이디 비저다 봐. 몰라 이게 그다. 이마 쿠타 빠이데 자살로. 까리 놈이 그때 빨리 하지. 딴네. 아유 쌀이 또 아이마. 그다이로 해. 애주 갔다 하겠네. 그다 빨리. 그다이로. 싫어. 오, 빨리 가야겠고. 딱 간다 이 자토에. 그래서. 그래서. 나바니 자바 우르가 아이주 ям 짜닝해. 싸우. 아이주 자르기게. 자토 오더는 난 짜는 거. 아이주 퐁퐁 사링인데 자르기게. 마자 토무고. 나 진짜 비디 짝짝하는 나는 게 살을 진짜 삼보만 봐. 아이들이 맘대로 보고. 아이마 똥을 때 때려야 돼. 까이지고도. 그래. 아이마. 잘로 해. 마하이바. 아이마. 까뭐냐 기대다. 해 칼레바. 싸도 뭐에 쳐다가네. 진짜 한다. 다 토바. 까불이 하오하다. 하오하다. 굴라오마. 딱 지나진다. 나는 아니야. 깍톡이네. 그래. 나쁘지. 이틀을 그렇게 나와자로 했더니 어디가 미리 짜게 했다고 그러더니 그나는 해 나는 사대도 난디 서로 세세세세나 그래 타도 어디가 나는 알자 남비티나 살로고 내가 서로 하라고 아니 해마 까이 왔다니 이기는 아이고 박하게 가만히 있어 안돼 손 가려니 아니 손 보면 재밌는데 그래서 한번 간 그래 그냥 화자 놀람다. 호예미야 사이브라가 하이 너 해보자면 거기 따뜻한 짜고 마히가 사이디 화자야 팽이지. 마히가 샀거도 ям 하오에 나에 된다. 나한테가 화자 미도 좀 나에. 회의는 너무 폼이야 하나하게 회의 오리게 봐 뭐야. 회의 뭐야 lấy anh đi này. 회의 Nghe mà. 아마 또 아주 공부도 안 Bây giờ đây quý chị kèm nó không ra. 상대 Mà phần. 리준기 엄마, 나우보이기 어홈, 아다기 아구기 아니, 코겐호기 아마, 나수누바 톤톤바기 아마. Kaya Sa mo yung sa kopi ba. 막하고 kanagi. Sa man lo niya. Di kido ano de ba. 까나나 하이너도 Kopi na. Kogi. 어 Kogi không ba. 오벤도 아이도 너무 강해봐 기분아 마셔도 많이 비두는 내 놈네 빠빠짠 소리 아도 이마 까ben기 바디니 마 시판이 채비고 Takok sa lugar na. 이래봐 Takok sa lugar na. 아들이 아이는 이마 까미 눈이 많아 근데 판에 비고 하이 칼로 불러 Takok sa lodo. 까이다 까우데노 마사시 칸다나 따브리 영어 고 고기엔 거 나는 살있다. 까우죠 아이디 까워로 Nang nai kan kan ko gì. 까우데가 하게 봐 이거 까우죠 Phone tới là hay gì ra. hai rồi phù là cái con mẹ thì nó không được gì Alo to ba. cây nổ hello đồ ấy hay tiền Nang phone pa mi gì. mà sao tụi không được ở đây gì nhỉ 호렌디 비디오 콜 떠라가 와리 차나. 동당 좀 빵이 đi Ô mai cái nó tàu với cái đó nè. nên chẳng ăn được ở đây cái mà cái nào nó nhớ xíu cái nào nó nhớ xíu cái nào đi ra cây nó má là đông Nang kar hang biwa do. dây thì cái răm tàu ra cái khăn lẹ vào cổ ở đây cái gì nhỉ hay mà ở cái này nó hay ô linh cho nghe anh ô là âm nhiều gì mà
ꯌꯦꯟꯗꯤ ꯌꯥꯝ ꯍꯩꯕꯅꯤꯍꯦ ꯑꯩ ꯇꯝꯗꯣꯏꯅꯦ ꯈꯤꯇꯪ ꯍꯧꯕꯗ ꯂꯤꯛꯂꯥꯝ ꯍꯧꯕꯗ ꯍꯦꯛꯇ ꯂꯤꯠꯂꯒ ꯆꯠꯄ ꯍꯩꯕꯅꯦꯕꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯕꯤꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯂꯣꯏꯖꯔꯦ ꯍꯥꯏꯔꯛꯄ ꯅꯪ ꯍꯪꯉꯤꯔꯣ ꯑꯩꯅꯅꯦ ꯑꯁ ꯅꯨꯡꯁꯤꯗ ꯊꯣꯛꯄꯅꯤꯗ ꯏꯆꯥꯁꯦ ꯂꯥꯏꯔꯕꯗ ꯂꯥꯏꯖꯅꯤꯡꯉꯩꯗ ꯍꯦꯛ ꯇꯧꯔꯣꯏꯗꯀꯣꯅ ꯈꯜꯂꯨꯔꯦ ꯑꯗꯩ ꯏꯃꯥ ꯑꯩ ꯆꯠꯈ꯭ꯔꯦꯅ ꯍꯦꯛꯇ ꯂꯥꯎꯔꯛꯄ ꯋꯥꯅꯤ ꯗꯣꯡ 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 ꯑꯍꯣꯔꯥꯝꯅꯤ ꯄꯪꯌꯦꯟꯗ ꯄꯪꯌꯦꯗ ꯌꯩꯕ ꯑꯗ ꯑꯩꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯐꯔꯦ 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 ꯅꯪ ꯑꯐꯕ ꯃꯪꯒꯣꯜ ꯑꯣꯏꯔꯣꯀꯣꯅ ꯍꯥꯏꯕꯤꯔꯒꯅꯦ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦꯅꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯐꯔꯦ ꯂꯣꯏꯈ꯭ꯔꯦꯗꯣ ꯆꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗ ꯑꯩꯅ ꯈꯜꯂꯦ ꯏꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯕꯗ ꯂꯥꯏꯖꯪꯉꯦ ꯑꯗꯨ ꯍꯦꯛ ꯇꯥꯔꯦꯗꯀꯣ ꯃꯤ ꯏꯕꯨꯡꯉꯣ ꯀꯅꯥꯝꯇ ꯃꯈꯥꯗ ꯇꯧꯗꯦ ꯑꯃꯨꯛ ꯇꯥꯗꯣꯔꯦ ꯃꯈꯥꯗ ꯃꯈꯨꯠꯇꯣ ꯇꯧꯗꯦ ꯂꯩꯁꯦ ꯀꯩꯅꯣ ꯃꯈꯨꯠꯇꯣ ꯈꯪꯗꯦ ꯅꯠꯇꯦ ꯇꯥꯔꯦ ꯇꯥꯔꯦ ꯇꯥꯔꯗꯤ ꯂꯣꯏ ꯆꯥꯔꯣꯗꯅ ꯑꯩ ꯑꯃ ꯆꯥꯔꯗꯤ ꯅꯪ ꯃꯥꯟꯗ ꯍꯧꯖꯤꯛꯇ ꯑꯁ ꯅꯪ ꯂꯨꯈꯥꯛꯄꯨ ꯆꯥꯔꯨꯗ꯭ꯔꯣ ꯑꯩꯅ ꯅꯪ ꯍꯥꯟꯅ ꯆꯥꯊꯣꯛꯏ ꯀꯩꯒꯤꯅꯣ ꯍꯧꯔꯛꯑꯦ ꯑꯩꯒꯤ ꯑꯃ ꯆꯥꯔꯦ ꯍꯥꯏꯕ ꯇꯣꯉꯥꯟꯅ ꯄꯣꯔꯛꯑꯒ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯑꯕꯨꯛꯀꯤꯅꯦ ꯁꯤꯗꯤ ꯄꯨꯟꯗꯤ ꯑꯩꯈꯣꯏꯅꯤ ꯑꯩ ꯅꯪꯒꯤ ꯂꯨꯈꯥꯛ ꯆꯥꯅꯤꯡꯗꯦ ꯑꯩꯒ ꯄꯨꯟꯗꯦ ꯍꯥꯏꯕ ꯅꯪꯒ ꯇꯟꯗꯣ ꯇꯟꯁꯦ ꯆꯥꯗ꯭ꯔꯕꯣ ꯆꯥꯗꯦꯗ ꯀꯩꯒꯤ ꯃꯥ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒ ꯑꯩ ꯏꯃꯥ. ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯁꯤꯅ ꯅꯪꯒꯤ ꯇꯣꯡꯉꯥꯜꯂꯤ ꯀꯩꯅꯣ ꯑꯁ ꯇꯣꯉꯥꯟꯗꯦ ꯅꯪꯒꯤꯅ ꯁꯦꯡꯅ ꯇꯣꯉꯥꯟ ꯃꯇꯠ ꯇꯉꯥꯏ ꯆꯥꯊꯣꯛꯎ ꯑꯗꯨ ꯑꯩ ꯈꯨꯠꯇ ꯄꯥꯏꯔꯦ ꯑꯗꯨ ꯂꯧꯊꯣꯛ ꯆꯥꯊꯣꯛ ꯃꯁꯤꯔꯣ ꯑꯗꯨ ꯌꯥꯎꯔꯦ ꯑꯃ ꯁꯤ ꯑꯣꯏꯔꯦ ꯆꯥꯊꯣꯛꯑꯒꯦ ꯉꯥꯏꯔꯒ ꯍꯨꯏꯁꯨ ꯈꯣꯡꯉꯛꯑꯅꯤ ꯃꯣꯏ ꯍꯨꯏꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯟꯕ ꯑꯃ ꯌꯥꯎꯖꯥꯠꯅꯤ ꯆꯥꯊꯣꯛꯑꯒꯦ ꯆꯥꯊꯣꯛ ꯁꯤ ꯃꯇꯠ ꯑꯍꯨꯝꯂꯣ ꯑꯃꯇꯪ ꯑꯣꯏꯔꯝꯅꯤꯗꯣ ꯃꯆꯠ ꯑꯗꯨ ꯇꯥꯍꯧꯕ ꯁꯪꯒꯣꯝꯒ ꯊꯛꯆꯜꯂꯨꯁꯦ ꯍꯥꯎꯇ꯭ꯔꯥ ꯑꯗꯨꯅꯦꯕ ꯅꯣꯡ ꯇꯥꯅꯤꯅ ꯅꯣꯡ ꯈꯥꯡꯅꯤ ꯆꯨꯝꯃꯤꯕ ꯂꯥꯛ ꯀꯅꯥꯅꯣ ꯀꯧꯔꯤꯁꯤꯅ ꯉꯔꯥꯡ ꯃꯪꯒꯩ ꯇꯣꯡꯕ ꯂꯥꯛꯑꯝꯕ꯭ꯔꯥ ꯑꯌꯨꯛꯇ ꯑꯩ ꯈꯪꯍꯧꯗꯦ ꯃꯥ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯊꯛꯇ ꯁꯨꯝ ꯂꯩꯕꯅꯤ ꯇꯨꯝꯕ ꯍꯧꯒꯠꯂꯒꯅꯦ ꯀ꯭ꯋꯥ ꯆꯥꯅꯤ ꯈꯟꯕꯗ ꯑꯗꯨꯝ ꯇꯨꯝꯁꯟ ꯂꯩꯕ ꯑꯗꯨ ꯇꯨꯝꯊꯣꯛ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯂꯥꯛꯀꯨꯝ ꯇꯧꯈꯤꯗꯥꯏꯅꯦ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯃꯥ ꯃꯃꯤꯠꯀ ꯃꯅꯥꯒ ꯌꯥꯝ ꯁꯤꯡꯕꯅꯤꯅ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯑꯦ ꯀꯅꯥꯅꯣꯝ ꯂꯥꯛꯏꯕꯣ ꯌꯦꯡꯉꯣ ꯏꯃꯥ ꯑꯝꯇ ꯆꯥꯊꯣꯛꯑꯝꯃꯣ ꯇꯥꯏꯒꯔ ꯊꯥꯗꯣꯛꯎꯕ꯭ꯔꯥ ꯑꯇꯣꯞꯄꯅꯤ ꯈꯪꯗꯦ ꯁ꯭ꯀꯤꯞ ꯇꯧꯔꯒꯦ ꯁꯤꯃ ꯑꯣ ꯏꯃꯥ ꯒꯨꯂꯥ ꯂꯩꯔꯨꯈꯤꯀꯣ ꯏꯆꯦ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯦꯕ ꯑꯩ ꯎꯅꯕ ꯑꯗꯣ ꯃꯄꯥꯟꯗ ꯂꯩꯌꯦ ꯏꯆꯦꯗꯣ ꯂꯩꯔꯨꯈꯤꯒꯦ ꯏꯃꯥ